ꯑꯍꯥꯟꯕꯃꯛꯇꯗ ꯒꯟꯖꯨꯃꯩ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯎꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯂꯩꯃꯜ ꯆꯜꯂꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯨꯝꯁꯨꯕ ꯁꯔꯨꯛ ꯂꯧꯕꯤꯔꯁꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯈ꯭ꯔꯦ꯫ ꯀꯣꯔꯠꯇ ꯂꯥꯎꯔꯛꯏ꯫ ꯁꯣꯔꯣꯛ ꯍꯥꯏꯕꯝ ꯐꯖꯇꯣꯝꯕꯤ ꯀꯥꯔꯛꯄ꯭ꯔꯥ? ꯐꯖꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯀꯥꯖꯔꯛꯏ, ꯑꯩ ꯁꯤꯗ ꯂꯩꯖꯔꯦ꯫ ꯖꯖꯅ ꯂꯥꯏꯔꯤꯛꯁꯤ ꯄꯥꯌꯨ, ꯑꯆꯨꯝꯕꯗ ꯍꯥꯏꯒꯅꯤ, ꯁ꯭ꯔꯤ ꯁ꯭ꯔꯤ ꯚꯒꯕꯠꯅ ꯁꯥꯈꯤꯅꯤ ꯍꯥꯏꯌꯨ꯫ ꯐꯖꯇꯣꯝꯕꯤ ꯑꯆꯨꯝꯕꯗ ꯍꯥꯏꯒꯅꯤ, ꯚꯒꯕꯠꯅ ꯁꯥꯈꯤꯅꯤ꯫ ꯖꯖꯅ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ? ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯐꯖꯇꯣꯝꯕꯤ ꯑꯩꯒꯤ ꯏꯃꯤꯡ ꯐꯖꯇꯣꯝꯕꯤ ꯀꯧꯏ, ꯆꯍꯤ 15 ꯁꯨꯔꯝꯃꯅꯤ꯫ ꯖꯖꯅ ꯑꯃꯨꯛ ꯅꯍꯥꯛꯅ ꯌꯨ ꯑꯃꯗꯤ ꯑꯇꯩ ꯅꯤꯁꯥ ꯀꯌꯥ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯅꯍꯥꯔꯣꯜ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯍꯜꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ? ꯐꯖꯇꯣꯝꯕꯤ ꯖꯖ ꯁꯥꯍꯦꯕ, ꯄꯨꯟꯁꯤꯗ ꯌꯨ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ꯫ ꯊꯅꯥ ꯕꯥꯕꯨꯁꯤꯡꯅ ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯐꯥꯟ ꯃꯈꯥꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯊꯣꯔꯛꯄꯅꯤ꯫ ꯖꯖ ꯁꯥꯍꯦꯕꯅ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕꯤꯌꯨ꯫ ꯑꯩꯗꯤ ꯆꯨꯝꯅꯒꯤ ꯆꯥ ꯕꯣꯔꯥꯒꯤ ꯍꯣꯇꯦꯜ ꯐꯝꯖꯕꯅꯤ, ꯌꯨꯗꯤ ꯌꯣꯟꯗꯦ꯫ ꯖꯖꯅ ꯈꯨꯝꯂꯛꯏ꯫ ꯅꯪꯒꯤ ꯑꯅꯤꯁꯨꯕ ꯃꯔꯥꯜꯅ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 420ꯒꯤ ꯍꯥꯏꯅꯕ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯅꯪꯅ ꯁꯦꯜ ꯄꯨꯔꯒ ꯁꯤꯡꯗꯕꯒꯤ ꯃꯔꯥꯜꯅꯤ꯫ ꯅꯪꯅ ꯈꯣꯏꯕ ꯀꯧꯕ ꯅꯨꯄꯥꯁꯤꯗꯒꯤ ꯄꯩꯁꯥ ꯀꯌꯥ ꯄꯨꯏ? ꯐꯖꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯑꯩꯗꯤ ꯀꯅꯥꯗꯒꯤꯁꯨ ꯁꯦꯜ ꯊꯨꯝ ꯄꯨꯈꯤꯕ ꯂꯩꯇꯦ꯫ ꯊꯪꯅꯕ ꯗꯨꯀꯥꯟꯗꯒꯤꯗꯤ ꯆꯥꯅ ꯊꯛꯅꯕ, ꯍꯣꯇꯦꯜꯒꯤ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯆꯩ ꯈꯔ ꯁꯣꯠꯇꯣꯛ ꯁꯣꯠꯆꯤꯟ ꯇꯧꯏ, ꯃꯗꯨꯁꯨ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯁꯤꯡꯏ꯫ ꯃꯥꯒꯤ ꯈꯣꯏꯕ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕ ꯊꯥꯖꯕꯤꯒꯅꯨ꯫ ꯃꯍꯥꯛ ꯃꯤꯅꯝꯕ ꯉꯥꯡꯕꯅꯤ, ꯄꯨꯛꯆꯦꯜ ꯐꯠꯇꯕꯅꯤ꯫ ꯃꯥꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯑꯩꯕꯨ ꯑꯣꯠꯂꯤ, ꯃꯔꯝ ꯂꯩꯇꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯏ, ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯂꯒ ꯀꯨꯏꯅ ꯀꯨꯏꯅ ꯐꯝꯗꯨꯅ ꯂꯩ꯫ ꯄꯩꯁꯥ ꯆꯤꯟꯕꯔꯥ ꯄꯨꯒꯦꯔꯥ ꯍꯪꯒꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯅꯨꯡꯗꯥꯡꯗ ꯃꯔꯝ ꯂꯩꯇꯅ ꯊꯣꯡ ꯍꯥꯡꯗꯣꯛꯎ ꯍꯥꯏꯔꯩ, ꯅꯝꯗꯨꯅ ꯄꯩꯁꯥ ꯈꯔ ꯁꯤꯖꯤꯟꯅꯧ ꯍꯥꯏꯗꯨꯅ ꯊꯝꯂꯝꯂꯒ ꯆꯠꯈꯤ꯫ ꯖꯖꯅ ꯑꯃꯨꯛ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯀꯅꯥꯗꯒꯤꯁꯨ ꯁꯦꯜ ꯄꯨꯈꯤꯗꯦ ꯍꯥꯏꯕꯗꯥꯏ? ꯐꯖꯇꯣꯝꯕꯤ ꯅꯠꯇꯦ, ꯁꯦꯜꯁꯨ ꯑꯩꯅ ꯄꯨꯒꯦ ꯍꯥꯏꯈꯤꯕ ꯅꯠꯇꯦ, ꯃꯥꯅ ꯅꯝꯗꯨꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯈꯣꯏꯕꯅ ꯑꯩꯉꯣꯟꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯏ꯫ ꯖꯖ ꯁꯥꯍꯦꯕ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤꯅꯤ, ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥ ꯂꯩꯖꯗ꯭ꯔꯕꯤ, ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯤꯅꯤ꯫ ꯉꯁꯤꯗꯤ ꯀꯣꯔꯠ ꯑꯁꯤꯗ ꯑꯩꯁꯨ ꯋꯥꯍꯪ ꯈꯔ ꯍꯪꯅꯤꯡꯏ꯫ ꯖꯖꯅ ꯍꯪꯉꯨ, ꯅꯪꯅ ꯍꯪꯅꯤꯡꯕ ꯄꯨꯝꯅꯃꯛ ꯍꯪꯕ ꯌꯥꯒꯅꯤ꯫ ꯐꯖꯇꯣꯝꯕꯤ ꯃꯤꯠꯌꯦꯡ ꯆꯨꯝꯗꯕ ꯅꯨꯄꯥ ꯅꯍꯥꯁꯤꯡꯅ ꯃꯔꯝ ꯂꯩꯇꯅ ꯅꯝꯗꯨꯅ ꯆꯪꯂꯛꯄ, ꯋꯥꯆꯣꯏ ꯉꯥꯡꯗꯨꯅ ꯀꯔꯦꯝꯅꯕꯁꯦ ꯊꯅꯥ ꯂꯥꯛꯂꯒ ꯐꯥꯍꯟꯕ ꯌꯥꯕ꯭ꯔꯥ? ꯖꯖꯅ ꯌꯥꯏ, ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯨꯄꯤꯁꯤꯡꯅ ꯑꯥꯏꯟꯒꯤ ꯃꯔꯝꯗ ꯈꯪꯖꯤꯟꯗꯨꯅ ꯇꯧꯕꯅꯤ꯫ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯌꯨꯝꯗ ꯅꯝ ꯍꯥꯗꯨꯅ ꯆꯪꯂꯛꯄ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕ ꯐꯠꯇꯕ ꯊꯕꯛ ꯇꯧꯗꯨꯅ ꯅꯪꯕꯨ ꯏज्ꯖꯠ ꯃꯥꯡꯍꯜꯂꯕꯗꯤ ꯃꯥꯕꯨ ꯏꯟꯗꯤꯌꯟ ꯄꯦꯅꯥꯜ ꯀꯣꯗꯀꯤ ꯁꯦꯛꯁꯟ 354 ꯅꯠꯇ꯭ꯔꯒꯅ 452ꯗ ꯗꯟꯗꯤ ꯄꯤꯕ ꯌꯥꯏ꯫ ꯐꯖꯇꯣꯝꯕꯤ ꯑꯗꯨꯕꯨꯅꯦ ꯖꯖ ꯁꯥꯍꯦꯕ, ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛꯀꯤ ꯑꯔꯥꯟ ꯑꯍꯨꯏ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯇꯧꯔꯤꯕ ꯊꯅꯥꯒꯤ ꯕꯥꯕꯨ ꯑꯆꯧꯕꯁꯤꯡꯁꯦ ꯊꯥꯖꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗ꯭ꯔꯦ, ꯃꯈꯣꯏꯅ ꯍꯦꯟꯅ ꯐꯠꯇꯦ ꯍꯥꯏꯕ ꯉꯔꯥꯡꯇ ꯈꯪꯏ꯫ ꯖꯖꯅ ꯊꯅꯥꯅ ꯉꯔꯥꯡ ꯀꯩꯗꯧꯏ ꯃꯗꯨ ꯍꯥꯟꯅ ꯍꯥꯏꯌꯨ꯫ ꯐꯖꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ꯫ ꯊꯅꯥꯒꯤ ꯕꯥꯕꯨ ꯑꯆꯧꯕꯁꯤꯡꯅ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯊꯨꯝ ꯑꯍꯥꯎ ꯄꯤꯖꯗꯨꯅ ꯊꯦꯝꯃꯤ, ꯂꯣꯀꯞꯇ ꯊꯝꯕꯤꯔꯔꯣꯏ, ꯑꯇꯣꯝꯕꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯀꯔꯦꯝꯅꯩ꯫ ꯁꯥꯎꯅꯤꯡꯗꯨꯅ ꯑꯩꯅ ꯈꯔ ꯊꯤꯅ ꯍꯥꯏꯔꯨꯏ, ꯃꯗꯨꯗꯒꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯅꯝꯊꯤꯈ꯭ꯔꯕ ꯃꯐꯝ ꯑꯗꯨꯗ ꯊꯝꯃꯤ꯫ ꯖꯖꯅ ꯑꯃꯨꯛ ꯃꯈꯣꯏꯅ ꯑꯊꯨꯝ ꯑꯍꯥꯎ ꯄꯤꯖꯕꯗꯨ ꯅꯪꯅ ꯀꯔꯤꯒꯤ ꯆꯥꯏ? ꯐꯖꯇꯣꯝꯕꯤ ꯅꯨꯃꯤꯠ ꯇꯥꯒꯗꯧꯔꯕ ꯐꯥꯎꯕ ꯀꯔꯤꯃꯠꯇ ꯆꯥꯔꯛꯇꯕꯗꯨꯗ ꯂꯥꯃꯟꯗꯨꯅ ꯆꯥꯕꯅꯤ꯫ ꯑꯗꯨꯗ ꯅꯠꯇꯦ, ꯑꯇꯣꯞꯄ ꯈꯔ ꯑꯃꯅꯁꯨ ꯄꯩꯁꯥ ꯄꯤꯌꯨ ꯊꯥꯗꯣꯛꯄꯤꯒꯦ ꯍꯥꯏ꯫ ꯖꯖꯅ ꯑꯃꯨꯛ ꯃꯈꯣꯏꯁꯤꯡꯗꯨ ꯅꯍꯥꯛ ꯃꯃꯤꯡ ꯈꯪꯕ꯭ꯔꯥ? ꯑꯗꯨꯒ ꯅꯃꯤꯠꯃꯛꯇ ꯅꯠꯇꯅ ꯅꯪꯅ ꯈꯪꯒꯗꯕ ꯑꯃꯅ, ꯀꯦꯁ ꯑꯃ ꯊꯥꯡꯒꯠꯄ ꯇꯥꯔꯕꯗꯤ ꯀꯣꯔꯠꯇꯒꯤ ꯁꯥꯈꯤꯅ ꯃꯄꯥꯡꯒꯜ ꯑꯣꯏ꯫ ꯅꯪ ꯃꯇꯤꯛ ꯆꯥꯅ ꯁꯥꯈꯤ ꯄꯨꯊꯣꯛꯀꯗꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ
ꯂꯥꯏꯔꯕ ꯃꯤꯒꯤꯕꯨ ꯀꯅꯥꯅ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯌꯥꯒꯗꯧꯕ? ꯑꯩꯕꯨ ꯂꯥꯏꯔꯕꯤ, ꯍꯣꯇꯦꯜ ꯐꯝꯕꯤꯅꯤ, ꯃꯃꯜ ꯍꯣꯡꯕꯤꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯎꯁꯤꯠꯇꯕꯁꯤ ꯃꯤ ꯂꯣꯏꯅ ꯈꯪꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯥꯈꯤ ꯑꯣꯏꯕꯤꯌꯨ ꯍꯥꯏꯕꯗꯤ ꯀꯅꯥꯁꯨ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯁꯤꯃꯗꯤ ꯈꯪꯕꯤꯌꯨ, ꯑꯩꯒꯤ ꯃꯤꯠꯀꯤ ꯄꯤ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤ ꯁꯔꯨꯛ ꯌꯥꯎꯕꯅꯤ, ꯖꯖ ꯁꯥꯍꯦꯕ꯫ ꯖꯖꯅ ꯈꯨꯝꯂꯛꯏ, ꯄꯨꯝꯅꯃꯛ ꯃꯁꯤꯒꯤ ꯑꯥꯔꯊ ꯑꯩ ꯈꯪꯂꯦ꯫ ꯅꯪꯁꯨ ꯅꯍꯥ ꯑꯣꯏꯔꯤ, ꯑꯋꯥꯕꯁꯤꯡꯁꯤ ꯊꯦꯡꯅꯔꯝꯒꯅꯤ꯫ ꯁꯖꯤꯒꯤ ꯋꯥꯔꯤ ꯑꯃ ꯂꯩꯕꯅꯤ, ꯃꯥꯅ ꯐꯖꯩ ꯍꯥꯏꯅ ꯅꯥꯄꯜ ꯇꯧꯖꯕ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯃꯥꯡꯕꯒꯤ꯫ ꯅꯍꯥꯛꯀꯤ ꯅꯉꯛꯅ ꯅꯪꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯀꯅꯤ꯫ ꯍꯟꯗꯛꯀ ꯀꯦꯁ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯑꯍꯥꯟꯕ ꯑꯣꯏꯕ ꯃꯔꯝꯅ ꯑꯃꯗꯤ ꯋꯥꯐꯝ ꯈꯔꯁꯨ ꯁꯦꯡꯅ ꯍꯥꯏꯔꯕꯅꯤꯅ ꯂꯩ ꯅꯍꯥꯛꯄꯨ ꯒꯨꯗ ꯕꯤꯍꯦꯕꯤꯌꯔ ꯕꯣꯟꯗ ꯌꯦꯡꯕꯤꯔꯒꯦ꯫ ꯅꯪ ꯂꯨꯄꯥ ꯈꯔꯗꯤ ꯐꯥꯏꯟ ꯇꯧꯕ ꯇꯥꯔꯦ꯫ ꯃꯔꯛ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯅꯪꯒꯤ ꯍꯣꯇꯦꯜ ꯑꯃ ꯂꯩꯕꯗꯨ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯖꯇꯣꯝꯕꯤ, ꯍꯣꯇꯦꯜꯗꯨ ꯃꯩ ꯆꯥꯛꯈ꯭ꯔꯕ? ꯏꯆꯦꯒꯤ ꯏꯕꯨꯡꯉꯣ ꯇꯣꯝꯕ, ꯅꯪꯕꯨ ꯃꯩꯅ ꯆꯥꯛꯇꯨꯅ ꯁꯤꯔꯕ꯭ꯔꯥꯅꯦ? ꯀꯝꯂꯛꯏ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯣꯏꯔꯦꯗꯅ, ꯃꯩꯗꯨꯅ ꯑꯩꯗꯪꯒ ꯆꯥꯛꯂꯝꯂꯒꯗꯤ ꯐꯒꯗꯧꯔꯤ꯫ ꯖꯖꯅ, ꯀꯣꯔꯠꯇꯗꯤ ꯀꯞ ꯂꯥꯎꯒꯅꯨ꯫ ꯐꯖꯇꯣꯝꯕꯤ ꯁꯥꯎꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯀꯣꯔꯠ ꯑꯆꯧꯕꯁꯤꯡꯒꯤ ꯐꯝꯐꯝ ꯆꯥꯎꯔꯕ ꯀꯣꯔꯠ ꯑꯁꯤꯗ ꯀꯞꯄ ꯌꯥꯗꯦ, ꯅꯣꯛꯄ ꯌꯥꯗꯦ꯫ ꯁꯥꯈꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯑꯔꯥꯟꯕ ꯑꯣꯏ, ꯅꯠꯇ꯭ꯔꯥ? ꯖꯖ ꯁꯥꯍꯦꯕ, ꯖꯖ ꯁꯥꯍꯦꯕ, ꯑꯩꯈꯣꯏꯒꯤ ꯀꯣꯔꯠ ꯑꯁꯤꯗꯤ ꯂꯧꯅꯝ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ꯫ ꯂꯥꯏꯔꯕ ꯃꯤꯆꯝꯁꯤꯡꯕꯨ ꯀꯅꯥꯅ ꯁꯥꯈꯤ ꯑꯣꯏꯕꯤꯒꯅꯤ? ꯕꯤꯆꯥꯔꯒ ꯑꯃꯠꯇ ꯇꯧꯕꯤꯒꯅꯨ, ꯖꯦꯜꯗ ꯑꯩꯈꯣꯏꯕꯨ ꯊꯝꯕꯤꯌꯨ꯫ ꯁꯪꯒ ꯂꯩꯕ, ꯁꯦꯟꯖꯥꯎ ꯄꯥꯏꯕ, ꯃꯤꯍꯥꯠꯄ, ꯌꯨꯝ ꯃꯩ ꯊꯥꯕꯅꯆꯤꯡꯕ ꯍꯥꯏꯅ ꯍꯨꯛꯅ ꯃꯀꯥ ꯂꯥꯝꯅ ꯁꯣꯔꯣꯛꯇ ꯆꯠꯍꯜꯂꯨ꯫ ꯅꯈꯣꯏꯒꯤ ꯑꯥꯏꯟ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯔꯤꯛꯇ ꯊꯨꯞꯆꯤꯟꯗꯨꯅ ꯊꯝꯅꯕ ꯁꯦꯝꯕꯅꯤ꯫ ꯖꯖꯅ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯑꯋꯥꯕ ꯑꯩ ꯈꯪꯏ꯫ ꯅꯪꯒꯤ ꯋꯥꯍꯩꯗ ꯑꯆꯨꯝꯕꯒꯤ ꯃꯆꯥꯛ ꯀꯌꯥ ꯃꯔꯨꯝ ꯌꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯩꯅ ꯅꯍꯥꯛꯀꯤ ꯁꯈꯤ ꯑꯣꯏꯕꯁꯨ ꯌꯥꯗꯦ꯫ ꯅꯍꯥꯛ ꯃꯔꯥꯜ ꯂꯩ ꯍꯥꯏꯕꯁꯤ ꯁꯈꯤ ꯆꯞ ꯆꯥꯅ ꯄꯨꯊꯣꯛꯇꯨꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯪ ꯍꯧꯖꯤꯛꯇꯤ ꯍꯜꯂꯣ, ꯅꯪꯒꯤꯗꯃꯛ ꯖꯥꯃꯤꯟ ꯂꯧꯅꯕ ꯃꯤ ꯑꯃꯁꯨ ꯂꯥꯛꯂꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯁꯤꯡꯍꯦꯁꯅꯥꯅ ꯅꯪꯕꯨ ꯖꯥꯃꯤꯟ ꯂꯧꯊꯣꯛꯂꯒꯅꯤ꯫ ꯀꯥꯡꯖꯤ ꯃꯈꯣꯟ 6ꯔꯛ ꯌꯩꯈꯤꯕ꯫ ꯆꯤꯡꯂꯦꯟ ꯆꯪꯂꯛꯏ, ꯄꯨꯡ 6 ꯌꯩꯈ꯭ꯔꯦ꯫ ꯃꯐꯝ ꯑꯁꯤ ꯀꯣꯔꯠꯀꯤ ꯊꯣꯡꯒꯥꯜꯅꯤ꯫ ꯃꯤ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ꯫ ꯀꯌꯥ ꯀꯨꯏꯅ ꯐꯝꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯍꯧꯒꯠꯂꯣ, ꯑꯩ ꯅꯪꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ꯫ ꯐꯖꯇꯣꯝꯕꯤꯅ ꯈꯨꯝꯂꯛꯏ, ꯑꯩꯒꯤ ꯌꯨꯝ? ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕ? ꯑꯩꯒꯤꯗꯤ ꯌꯨꯝ ꯂꯩꯇꯦ꯫ ꯆꯤꯡꯂꯦꯟ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯆꯠꯁꯤ, ꯍꯧꯒꯠꯂꯣ꯫ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯐꯖꯇꯣꯝꯕꯤ, ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯆꯤꯡꯂꯦꯟ, ꯅꯪꯒꯤ ꯃꯊꯥꯗꯨ ꯀꯩꯅꯣꯝꯃ ꯇꯧꯔ ꯃꯥꯜꯂꯦ꯫ ꯆꯠꯐꯝꯕꯨ ꯑꯩꯉꯣꯟꯗ ꯍꯪꯕ? ꯐꯖꯇꯣꯝꯕꯤ, ꯍꯣꯇꯦꯜꯗꯨꯁꯨ ꯃꯩ ꯆꯥꯛꯈ꯭ꯔꯦ ꯍꯥꯏ, ꯑꯩ ꯀꯗꯥꯏꯗ ꯆꯠꯀꯅꯤ? ꯑꯩ ꯆꯠꯂꯔꯣꯏ꯫ ꯑꯩ ꯃꯗꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯑꯩ ꯖꯦꯜꯗ ꯂꯩꯖꯒꯦ꯫ ꯀꯂꯛ ꯃꯤꯍꯧ ꯆꯥꯎꯕ ꯃꯤꯐꯠꯇ ꯃꯌꯥꯝꯗꯨꯅ ꯑꯩꯕꯨ ꯎꯔꯒ ꯈꯥꯛꯅ ꯈꯥꯛꯅ ꯅꯣꯛꯀꯅꯤ꯫ ꯆꯤꯡꯂꯦꯟ, ꯑꯩꯒ ꯅꯪꯒ ꯀꯩꯁꯨ ꯊꯣꯛꯅꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯏꯕꯁꯨ ꯇꯥꯎ꯫ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯃꯐꯝꯗꯨꯗ ꯆꯠꯂꯨ꯫ ꯇꯣꯝꯕꯅ ꯅꯪꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯍꯧꯏ꯫ ꯃꯥꯒꯤ ꯑꯋꯥꯕꯗꯨ ꯌꯦꯡꯕ ꯉꯝꯗꯗꯨꯅ ꯑꯩ ꯅꯪꯕꯨ ꯖꯥꯃꯤꯟꯗ ꯂꯧꯕ ꯂꯥꯛꯄꯅꯤ꯫ ꯍꯤꯡꯕ ꯇꯥꯔꯕꯗꯤ ꯊꯧꯅꯥꯁꯨ ꯈꯔ ꯐꯒꯗꯕꯅꯤ꯫ ꯅꯪꯒꯤ ꯃꯩ ꯆꯥꯛꯈ꯭ꯔꯕ ꯍꯣꯇꯦꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯁꯥꯅꯕ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯍꯧꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ, ꯑꯩꯅ ꯑꯗꯣꯝꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯦ꯫ ꯇꯧꯕꯤꯃꯜ ꯑꯁꯤ ꯀꯔꯤ ꯍꯥꯏꯅ ꯁꯤꯡꯊꯥꯒꯅꯤ ꯑꯩ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯟ, ꯂꯃꯟ ꯇꯣꯟꯁꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯑꯩ ꯃꯤꯑꯣꯏꯕꯅꯤ, ꯍꯤꯡꯃꯤꯟꯅꯕ ꯇꯥꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯑꯃꯅ ꯑꯃꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯨꯞꯅꯒꯤ ꯄꯤꯛꯂꯕ ꯃꯇꯦꯡ ꯈꯔꯇꯅꯤ, ꯑꯁꯨꯛ ꯌꯥꯝꯅ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯐꯖꯇꯣꯝꯕꯤ, ꯑꯗꯣꯝꯕꯨ ꯏꯁꯣꯔꯅ ꯆꯥꯟꯕꯤꯕ ꯑꯣꯏꯁꯅꯨ꯫ ꯐꯔꯦ, ꯆꯠꯂꯒꯦ꯫ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯜꯂꯒꯦ꯫ ꯊꯣꯛꯂꯕ ꯂꯥꯛꯂꯒꯅꯤ꯫ ꯇꯣꯝꯕꯗꯨ ꯋꯥꯔꯝꯃꯅꯤ, ꯃꯥꯅ ꯑꯩꯕꯨ ꯉꯥꯏꯔꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕ, ꯑꯩꯈꯣꯏ ꯎꯄꯥꯏ ꯑꯃꯨꯛ ꯊꯤꯕ ꯇꯥꯔꯦꯗꯅ꯫ ꯆꯤꯡꯂꯦꯟ, ꯑꯩꯁꯨ ꯈꯪꯏ꯫ ꯅꯍꯥꯛ ꯑꯁꯦ ꯃꯤꯒꯤ ꯃꯤꯅꯨ ꯆꯪꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯤꯅꯨ ꯆꯪꯕ ꯍꯥꯏꯕꯗꯨ ꯅꯍꯥꯛ ꯈꯪꯏꯗꯅ, ꯑꯗꯨꯅ ꯆꯦꯛꯁꯤꯟꯕ ꯇꯥꯕꯅꯤ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯃꯤ ꯈꯔꯁꯨ
ꯑꯗꯨꯝ ꯌꯥꯎꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯈꯣꯏꯕꯅ ꯊꯣꯛꯍꯟꯕꯅꯤ ꯍꯥꯏꯕꯁꯨ ꯈꯪꯏ꯫ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯑꯆꯨꯝꯕꯒꯤ ꯃꯐꯝ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜ ꯐꯪꯉꯨ, ꯑꯗꯨꯕꯨ ꯃꯤꯆꯪ ꯃꯤꯊꯣꯛꯇꯤ ꯈꯔ ꯌꯦꯡꯉꯨ꯫ ꯍꯥꯏꯕꯗꯤ ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯐꯖꯍꯜꯂꯨ꯫ ꯐꯖꯇꯣꯝꯕꯤ: ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯑꯩ ꯀꯩꯗꯧꯔꯒꯦ? ꯆꯤꯡꯂꯦꯟ: ꯃꯤꯒꯤ ꯃꯤꯠꯌꯦꯡꯗ ꯅꯪꯁꯦ ꯃꯁꯛ ꯐꯖꯩ ꯍꯥꯏꯅꯩ꯫ ꯁꯛ ꯌꯥꯝꯅ ꯐꯖꯔꯕꯗꯤ ꯇꯣꯏꯅ ꯀꯣꯔꯠ ꯀꯥꯖꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯉꯁꯥꯏꯒꯤ ꯀꯣꯔꯠ ꯍꯥꯏꯕꯗꯣ? ꯆꯤꯡꯂꯦꯟ: ꯂꯝꯕꯤꯗ ꯑꯗꯨꯝ ꯍꯥꯏꯅꯕꯒꯤ ꯅꯣꯛꯀꯅꯨ, ꯆꯠꯃꯤꯟꯅꯕ ꯀꯤꯔꯦ ꯑꯩꯁꯨ꯫ ꯐꯖꯇꯣꯝꯕꯤ: ꯌꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯊꯤꯟꯕꯤꯔꯝꯃꯨ, ꯑꯩ ꯅꯣꯛꯂꯔꯣꯏ, ꯁꯨꯡꯅꯣꯛ ꯍꯦꯛ ꯅꯣꯛꯂꯔꯣꯏ꯫ ꯃꯈꯣꯏꯅ ꯁꯥꯈꯤ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯆꯨꯝꯕ ꯕꯤꯆꯥꯔ ꯇꯧꯕ ꯌꯥꯗꯦ ꯍꯥꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯨꯅ ꯄꯉꯥꯡ ꯉꯥꯡꯂꯝꯂꯦ꯫ ꯃꯗꯨ ꯈꯜꯂꯨꯕꯗ ꯅꯣꯛꯅꯤꯡꯕꯒꯤ ꯋꯥꯅꯤ꯫ ꯆꯤꯡꯂꯦꯟ: ꯃꯥꯅꯤ ꯆꯨꯝꯃꯤ, ꯀꯣꯔꯠ ꯍꯥꯏꯕꯗꯨꯗꯤ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯨꯔꯒ ꯁꯥꯈꯤ ꯁꯥꯕꯣꯟꯒ ꯂꯣꯏꯅꯅ ꯀꯥꯔꯕꯗꯨꯗ ꯀꯦꯁ ꯉꯝꯒꯗꯧꯔꯤꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯎꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯟ: ꯃꯗꯨꯃꯛꯁꯨ ꯍꯥꯏꯕ ꯌꯥꯗꯦ, ꯑꯅꯧꯕ ꯖꯨꯛ ꯑꯁꯤꯗ ꯑꯩꯈꯣꯏꯗꯤ ꯐꯛꯂꯥꯡꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯃꯤꯡꯒꯧꯁꯤꯕꯨ ꯇꯣꯝꯕꯅꯗꯤ ꯑꯣꯖꯥ ꯀꯧꯏ꯫ ꯆꯤꯡꯂꯦꯟꯅ: ꯅꯪꯗꯤ ꯑꯩꯒꯤ ꯏꯆꯜ ꯑꯇꯣꯝꯕꯤꯒꯨꯝꯕꯅꯤ꯫ ꯐꯖꯇꯣꯝꯕꯤ: ꯑꯩꯗꯤ ꯑꯇꯣꯞꯄ ꯁꯥꯒꯩꯅꯤ, ꯌꯦꯛꯀꯁꯨ ꯇꯤꯟꯅꯗꯦ꯫ ꯆꯤꯡꯂꯦꯟ: ꯍꯣꯏꯅꯦ, ꯅꯪꯅ ꯀꯧꯅꯤꯡꯕ ꯑꯃ ꯍꯦꯛꯇ ꯀꯧꯔꯣꯅꯦ, ꯍꯧꯖꯤꯛꯇꯤ ꯌꯧꯔꯦꯗꯅ ꯑꯩꯁꯨ ꯍꯟꯈ꯭ꯔꯒꯦ꯫ ꯐꯖꯇꯣꯝꯕꯤ: ꯃꯔꯛ ꯃꯔꯛꯇꯗꯤ ꯂꯥꯛꯄꯤꯌꯨ꯫ ꯆꯤꯡꯂꯦꯟ: ꯂꯥꯛꯀꯅꯤ꯫ ꯐꯖꯇꯣꯝꯕꯤꯅ: ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ꯫ ꯇꯣꯝꯕ: ꯏꯆꯦ, ꯅꯪ ꯂꯥꯛꯂꯕꯣꯏꯔꯦ? ꯌꯦꯡꯉꯣ, ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯃꯨꯛ ꯁꯥꯔꯦ꯫ ꯐꯖꯇꯣꯝꯕꯤ: ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯃꯨꯛ ꯐꯝꯂꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯣꯏꯕꯅꯁꯨ ꯌꯦꯡꯁꯤꯟꯕ ꯉꯝꯂꯔꯣꯏ꯫ ꯂꯥꯏꯔ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯁꯨ ꯂꯩ꯫ ꯉꯁꯤ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯋꯥꯍꯩꯅ ꯐꯣꯡꯗꯣꯛꯐꯝꯒ ꯈꯪꯗꯦꯗ ꯇꯣꯝꯕ꯫ ꯅꯪꯒꯤ ꯅꯆꯦ ꯐꯖꯇꯣꯝꯕꯤ ꯍꯤꯡꯈꯤꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯔꯤ꯫ ꯉꯁꯤ ꯊꯅꯥꯅ ꯐꯥꯔꯨꯕꯁꯤ ꯀꯩꯁꯨ ꯋꯥꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯃꯩꯔꯤ ꯑꯃ ꯃꯨꯊꯠꯂꯒ ꯃꯉꯥꯜ ꯑꯃ ꯐꯪꯂꯛꯏ꯫ ꯇꯣꯝꯕ: ꯀꯔꯤꯅꯣꯅꯦ, ꯊꯅꯥꯅ ꯐꯥꯔꯨꯔꯒ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯂꯥꯛꯂꯤꯁꯤꯕꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯋꯥꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯀꯩꯗꯧꯕꯒꯤ ꯅꯨꯡꯉꯥꯏꯔꯤꯕꯅꯣ? ꯐꯖꯇꯣꯝꯕꯤ: ꯃꯁꯤꯒꯤ ꯋꯥꯁꯤ ꯅꯈꯣꯏ ꯑꯉꯥꯡꯗ ꯍꯥꯏꯕ ꯌꯥꯄꯣꯠ ꯅꯠꯇꯦ꯫ ꯇꯣꯝꯕ: ꯑꯣ, ꯈꯪꯉꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ 4ꯁꯨꯕ ꯁꯔꯨꯛꯇ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫